ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯇꯦꯂꯔꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯅ ꯂꯤꯖꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯒꯤꯗꯃꯛꯇ ꯂꯤꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇ꯭ꯔꯨ ꯁ꯭ꯇꯣꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯒ ꯂꯤꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯖꯄꯥꯟꯗ ꯂꯩꯕ ꯁꯥꯗꯥꯀꯣ ꯀꯧꯕ ꯕꯨꯠ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯃꯥꯒꯤ ꯐꯨꯜ ꯅꯦꯝ ꯑꯁꯤꯕꯨ ꯁꯥꯗꯥꯀꯣ ꯌꯥꯃꯥꯃꯨꯔꯣ ꯀꯧꯔꯝꯃꯤ ꯖꯄꯥꯟꯒꯤ ꯗ ꯔꯤꯡ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯐꯤꯂꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕꯤ ꯁꯥꯡꯂꯕ ꯁꯝꯅ ꯃꯃꯥꯏ ꯂꯣꯏꯅ ꯀꯨꯞꯁꯜꯂꯤꯕꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯕꯨꯅꯤ ꯁꯥꯗꯥꯀꯣ ꯍꯥꯏꯔꯤꯕꯁꯤ ꯗ ꯔꯤꯡ ꯍꯥꯏꯔꯤꯕ ꯍꯣꯔꯔ ꯐꯤꯂꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯕꯨꯠ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯃ ꯁꯤꯖꯤꯟꯅꯔꯗꯨꯅ ꯃꯤꯉꯣꯟꯗ ꯇꯝꯅꯔꯝꯃꯤ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤꯡ ꯃꯊꯥ ꯑꯃꯠꯇ ꯊꯥꯔꯝꯗꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯗꯨ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯃꯤꯡ ꯃꯊꯥ ꯊꯥꯗꯕ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯪꯅꯤꯡꯂꯝꯃꯤ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯇꯦꯞꯇꯨ ꯇꯤꯚꯤꯗ ꯊꯥꯔꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯒꯨꯍꯥ ꯑꯃ ꯎꯔꯝꯃꯤ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯁꯥꯗꯥꯀꯣ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯃꯤ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝ ꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤ ꯃꯅꯨꯡꯗꯒꯤ ꯕꯨꯠꯇꯨ ꯊꯣꯛꯂꯛꯇꯨꯅ ꯃꯤꯁꯤꯡꯗꯨꯕꯨ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯂꯝꯃꯤ ꯁꯥꯗꯥꯀꯣꯅ ꯃꯇꯧ ꯀꯔꯝꯅ ꯚꯤꯗꯤꯑꯣ ꯇꯦꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯉꯣꯟꯗ ꯇꯝꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ ꯏꯪ ꯁꯣꯛ 1900 ꯑꯗꯥꯏꯋꯥꯏꯗ ꯁꯥꯗꯥꯀꯣ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤ ꯖꯄꯥꯟꯒꯤ ꯑꯣꯁꯤꯃꯥ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯁꯥꯁꯤꯀꯤꯖꯤ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯂꯝꯃꯤ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄ ꯃꯇꯝꯗꯒꯤ ꯃꯉꯣꯟꯗ ꯁꯥꯏꯀꯤꯛ ꯄꯋꯥꯔ ꯍꯥꯏꯕꯗꯤ ꯋꯥꯈꯜꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯑꯃ ꯌꯥꯎꯖꯔꯛꯏ ꯋꯥꯈꯜꯅ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯗꯨ ꯃꯥꯒꯤ ꯃꯃꯥꯗꯒꯤ ꯐꯪꯂꯛꯄꯅꯤ ꯃꯔꯝꯗꯤ ꯁꯥꯗꯥꯀꯣꯒꯤ ꯃꯃꯥꯗꯁꯨ ꯋꯥꯈꯜꯅ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯔꯝꯃꯤ ꯁꯥꯗꯥꯀꯣꯒꯤ ꯁꯛꯇꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯃꯇꯝꯗ ꯐꯤꯂꯝꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯐꯣꯇꯣ ꯊꯣꯛꯍꯟꯕ ꯉꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯁꯛꯇꯤ ꯑꯗꯨꯅ ꯄꯣꯠꯆꯩꯁꯤꯡꯗꯁꯨ ꯃꯩ ꯆꯥꯛꯍꯟꯕ ꯉꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯅꯔꯝꯃꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯁꯥꯟꯅꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯊꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯁꯥꯗꯥꯀꯣꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯄꯨꯟꯗꯕꯤꯗ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯆꯥꯎꯔꯛꯂꯝꯃꯤ ꯁꯥꯗꯥꯀꯣꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯁꯤꯖꯨꯀꯣ ꯀꯧꯔꯝꯃꯤ ꯁꯤꯖꯨꯀꯣꯁꯨ ꯋꯥꯈꯜꯒꯤ ꯁꯛꯇꯤ ꯌꯥꯎꯕꯤ ꯃꯃꯥ ꯑꯃꯅꯤ ꯁꯤꯖꯨꯀꯣꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯅꯨꯄꯥ ꯗꯥꯛꯇꯔ ꯐꯨꯀꯨꯔꯥꯏꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯃꯌꯥꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ ꯁꯤꯖꯨꯀꯣꯒꯤ ꯋꯥꯈꯜꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯔꯤꯖꯜꯠ ꯑꯗꯨ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯅꯨꯄꯥ ꯗꯥꯛꯇꯔ ꯐꯨꯀꯨꯔꯥꯏꯅ ꯃꯤꯌꯥꯝꯗ ꯎꯠꯄ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯒꯤ ꯔꯤꯖꯜꯠ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄ ꯁꯥꯏꯟꯇꯤꯁꯠ ꯃꯌꯥꯝ ꯑꯃꯅ ꯁꯤꯖꯨꯀꯣꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯌꯥꯝꯅ ꯁꯤꯖꯨꯀꯣꯗ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ ꯃꯃꯩꯊꯪꯗꯗꯤ ꯁꯥꯗꯥꯀꯣꯒꯤ ꯃꯃꯥ ꯁꯤꯖꯨꯀꯣ ꯈꯥꯡꯂꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯃꯊꯟꯇ ꯁꯨꯏꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯁꯤꯖꯨꯀꯣꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒ ꯁꯤꯔꯦ ꯇꯥꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯥꯗꯥꯀꯣ ꯃꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯃꯃꯥ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯄꯥꯒ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯔꯥꯞꯄ ꯑꯥꯏꯂꯦꯟ ꯑꯃꯗ ꯆꯠꯂꯗꯨꯅ ꯍꯤꯡꯕ ꯍꯧꯔꯛꯈꯤ ꯁꯥꯗꯥꯀꯣꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯥꯅ ꯁꯥꯗꯥꯀꯣꯕꯨ ꯑꯃꯨꯛ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯅꯨꯄꯥ ꯗꯣꯛꯇꯔ ꯐꯨꯀꯨꯔꯥꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯗꯣꯛꯇꯔ ꯐꯨꯀꯨꯔꯥꯏꯅ ꯁꯥꯗꯥꯀꯣꯒꯤ ꯃꯃꯥ ꯁꯤꯖꯨꯀꯣꯗ ꯇꯧꯈꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯥꯗꯥꯀꯣꯗꯁꯨ ꯇꯧꯔꯝꯃꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯗꯨꯗ ꯁꯥꯗꯥꯀꯣꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯚꯤꯗꯤꯑꯣ ꯇꯦꯞꯀꯤ ꯀꯣꯏꯜ ꯑꯃꯗ ꯋꯥꯍꯩ ꯑꯃꯁꯨꯡ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯇꯥꯍꯟꯕ ꯉꯝꯂꯝꯃꯤ ꯚꯤꯗꯤꯑꯣ ꯇꯦꯞꯇꯨ ꯇꯤꯚꯤꯗ ꯀꯥꯞꯂꯨꯕ ꯃꯇꯝꯗ ꯁꯥꯗꯥꯀꯣꯒꯤ ꯋꯥꯈꯜꯗꯒꯤ ꯇꯥꯍꯟꯈꯤꯕ ꯋꯥꯍꯩ ꯑꯃꯁꯨꯡ ꯐꯣꯇꯣꯁꯤꯡꯗꯨ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯂꯣꯏꯅ ꯎꯕ ꯉꯝꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯇꯦꯞ ꯃꯌꯥꯝ ꯑꯃ ꯁꯥꯗꯥꯀꯣꯒꯤ ꯁꯛꯇꯤꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯄꯨꯊꯣꯛꯂꯝꯃꯤ ꯗꯣꯛꯇꯔ ꯐꯨꯀꯨꯔꯥꯏꯅ ꯁꯥꯗꯥꯀꯣꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯗꯥꯀꯣꯒꯤ ꯃꯃꯥꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯐꯨꯀꯨꯔꯥꯏꯅ ꯂꯥꯏꯔꯤꯛ ꯐꯣꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯇꯣꯛꯂꯝꯃꯤ ꯁꯥꯗꯥꯀꯣꯁꯨ ꯃꯉꯣꯟꯗ ꯇꯧꯔꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠꯗꯨ ꯂꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯗꯥꯀꯣꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤ ꯈꯔꯅ ꯃꯃꯤꯡ ꯃꯊꯥ ꯊꯥꯗꯕ ꯚꯤꯗꯤꯑꯣ ꯇꯦꯞ ꯑꯃ ꯊꯦꯡꯅꯕ ꯍꯧꯔꯛꯈꯤ ꯚꯤꯗꯤꯑꯣ ꯇꯦꯞꯇꯨ ꯇꯤꯚꯤꯗ ꯊꯥꯔꯒ ꯌꯦꯡꯉꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯁꯤꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯤꯚꯤꯗ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯁꯥꯗꯥꯀꯣꯒꯤ ꯕꯨꯠꯀꯤ ꯁꯛꯇꯝꯗꯨ ꯊꯣꯛꯂꯛꯄ ꯎꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯤ ꯗꯣꯛꯇꯔ ꯐꯨꯀꯨꯔꯥꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯗꯥꯀꯣꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯗꯦ ꯗꯣꯛꯇꯔ ꯐꯨꯀꯨꯔꯥꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯗꯥꯀꯣꯒꯤ ꯁꯛꯇꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯄ ꯌꯥꯏ
Maram asina Dr. Fukurai Sadako bu experiment toriba hospital adugi manakta laiba umang amada puraduna makhuri melaga halame. Adugi matungda Sadako ki haksangdu guha amada langtharami aduga guhadugi makhumdu khumjiladuna mathakta nunga soba amana nallaga thanami. Adum oinamak Sadako tasingna siramdi. Mana gya lakpa matamda guha amagi manungda leirambadu thengnarami. Mana guhadudagi khujinna kholaduna kakhalangnaba honarami. Matamduda magi khujindu loina teklami. Asumna maraibak thirabi nupi Sadako na guhaduda numit 3 supna yam wana hinglami. Adugi matungda magi mathamuida yamna sawnimbaga loina sikhirami. Magi siramdai mikupta mana wasaklami madudi pikribida leiriba mi singduda mana sikhraba matungda laman sungsoi soidana khumlakani. Sadako na magi wakhalna tawbunga masakti adu aroibagi oina amuktang sizinnaraduna magi asawbagi saktam hiningai oiraba mowong matau mabu guhada langtharaga hatkibagi thodok loinamak punsilaga video tape amada mami tahallami. Adugi matungda Sadako na yam wana mathamoi sakna guhaduda sikhirami. Matam khara leiraba matungda mi khara na video tape adu thengnaba horakhi. Makhoina video tape tu TV da tharaduna yenguba matamda Sadako na phizol anguba ama seladuna guha manungdagi thulakpadu urami. Sadako gi mamaidu magi sanglaba samduna loina kupsalame. Adugi matungda TV gi screen dagi thulaktuna yengiba mi adugi manakta naksilame. Miyamna thajanarami madudi kanaguma mi amana video tape adu yengluragadi numit 3 subada miyoi adu sungsoi soidana sigani. Adubu video tape aduga samanaba copy ama semlaga atopa mi amada piragadi Sadako hairiba bud asidagi kanba ngamgani. Matau karamna Sadako na video tape sizinaraga tamnaribano haibasi kana amatana mayek sengna khangba ngamdri. Akhang ahi singnadi hairi masi virus makhal amana mi amadagi atopa mi amada sandorakpadagi oiribani. Makhoina Sadako hairiba bud asina hatpani haiduna singnaba asiba haksang khutimbak thijinduna yenglubada miyoi singaduna yamna kiningai oiba thodok ama thengnabadagi yam pakhatna sikhiba ngakta oirami.